न्यू दिल्ली की लॉबी रोहट के CGO कॉम्प्लेक्स लैबा डायरेक्टर जनरल बु रेस्पोंडेंट सिंह ओहलगा फाइल तौरखिबने लैखिद्रबगी अपोक्पीना पिटिशन असे सेप्टेम्बर 2019 दा फाइल तौरकपदगे हाई कोर्ट ऑफ मणिपुर ना WP क्लोज C631 of 2024 कोइरेंगा एयरफील्ड सेमगा सागलिबसिंग खुदकता लेफकदबनी हाइदुना मियामना खोंजिंग चंगसिनख्रे सेंसर सेथोकपगी मातांगदा JSD ना मिनिस्टर MLA सिंगी मयुमदा चतुना ngarang ahing dagi silakhiba akanba nonglai nungsit na maram oiraga manipur gi mafam kaya da yum yauna mahai marong kaya amanga ta thohan khre Prime Minister Modi na Assam gi chilsar da lupa kor lising kunhumdoi changwa yangkhai gi project sing maikhum hangdokre MAMI TV na sandok chaba Manipuri pau mideng tabiri bapum namakpu Nandarani thongam na khurumzari pau sandok na pizari Maliam geni shuba lanjau gi matamda semgat khiba koirenga gi airfield gi tungi miro gi damak khalaga kanba mathau tai mafam asida semga sagali basing khudakta lef kadabani haiduna ngasi Citizens for Protection and Preservation of Koirenga Airfield gi mideng makhada miamga loinana Imphal East ki manung chanba Koirenga Airfield mamangda human gem semduna miyamna khongjing sangsinkhre khongjang aduda protect our airfield hands of Koirenga Airfield development without heritage is destruction national heritage not real estate history cannot be revealed once destroyed haibana chingba broadcasting sizinakhi khongjang asiga mari leinana Citizen for Protection and Preservation of Koirenga Airfield gi Convener Santa Nahakpam na Fongdokhibada Koirenga Airfield asi Manipur gi puwari da ngalingai matamdagi sagonaraga laklaba mafam amani Malem geni subalanja haurakpo matamda India gi North East da airfield mayam ama semgat pa haurakpada Manipur gi Koirenga Airfield asi ahum suba oina semgat khibani matam aduda border da lanjau thokpa matamda Myanmar da leiramba masing yamlaba British amadi Indian sing Imphal tamna khongna chelaktuna Koirenga Airfield da thonglakhi masidana tana British ka Japan ga lan soknaba matamda Koirenga Airfield asi yamna maru oiba mafam ama oirakhibani maram aduna historical site mayam kanbagi manungda Manipur gi puwari da ngalingai matamdagi sagonaduna laklaba Koirenga da leiba Airfield asi kannabagi damak India gi Prime Minister amadi Home Minister da aiba cherol pisinduna khanghan khrabasu mafam asida leptana nauna permanent construction kaya ama semgalakliba asi yamna laibak thibani mafam asida semga sagaliba sing khudakta lepkadabani haina phongdok khibaga loinana Koirenga da leiriba airfield asi kannaba honabada Manipur gi miyamnasu achoba thodang longminasi haiki Inspector General Assam Rifles, Inspector General Border Security Force 57 Mountain Division Assam Rifles amadi BSF ki makok thongba singda airfield asida semga sagali basing khudakta lepiyo haiduna memorandum su pisinki Akoi ngasi isda Citizen for the Protection of Preservation of Koirenga Airfield lena akoi gi citizen committee ma semjagi bisina ngasi tawjariba protest si akoi nan Prime Minister of India da hairiba Manipur da leiba adungai war second world war gi matam gi
matamda toan ba aphawba India gi lanmi kya ama regiment kya ama sida laktana sigi mafam sida gi airlift tawgiba amadi purakiba jaga asida toan ba Assam Rifle amadi Border Security Force amadi 57 Mountain Division na masida jaga si location sida anauba construction kaya ama temporary na taba anauba torpa mayam se masigi jaga si thingbiduna masi heritage site oina natraga tourism site oina koi onthok si haibagi adugumba protest ni haijab tare akoina khangadabdi kaino aiganda notice ki jaga sida maru oina Manipur da Indian National Army ki moirang da phiran singa ki bisi maru oi sumaina sigi koirengai airfield sisu aduki matik maru oi bei maram si kaino hai riba jaga sida matamdu da plane macha jingdu taraga asok open kyama laing giba swai lekai da leiba imai ben kyama na cheng ke ga puthok na imung manung mateng pangdana world war matamdu da allied forces ki lanmi kyama sida tarakiba amadi lauthok giba lei haibase masi akoi Manipur miyamna na hongna ningsing mama changi hai riba potsi tawdringai da akoi khangau ngasi chahi ma taruk sida haiba koirengai airfield si akoi gi toan ba India gi lanmi kya na occupy tawbusi akoi na temporary oibjala na leiro matungda ngasi akoi na midda ubada toan ba permanent construction sajalakpasi akoi miyam da penjade haiba construction sajalakpasi khudak ta lepi na ba ngasi akoi na haiba rally asi chachabani mamang da su akoi na prime minister da memorandum kya thagre keno na su akoi gi honorable MP na su Kenoda akoigi Union Home Ministry da approach tawba kyama lei hai pochi Manipur miyam ga loinana koirengai airport si kanmada mateng lomina si haina ismaina Manipur da census pangthokpagi matam yaithoknabagi matangda asengba adu khanghangadabani haiduna just and fair delimitation gi mideng makhada miyamna minister MLA singi wakhalon lobagi campaign chathaba hokre ngasi campaign asigi ahoba numitta Home Minister Govindas Konthauzam unanaba honabada unaba fangkhidre miyamga unasi haina matam launaraga unaba fangkhidabada thawongbu campaign for just and fair delimitation amadi miyamna pendaba phongdokna rakli hiramasigi matangda ngarang Bisnupur district ki Maira Paibi singna Home Minister Govindas Konthauzamga unanabagi ayaba lauki masigi saruk ama oina Maira Paibi amadi JFG gi convener Jitendra Ningomba yauna Committee asigi luchingba sing amadi Maira Paibi singna Bisnupur district ki Ningthaukhong da leiba masagi yumda ayuk pung 10 helakpada unanaba changkhi lakliba kangu adu phamhanduna Minister Govindas ki mahut sinduna Bisnupur BJP mandal gi Secretary RK Golmani ga wari sanakhi adubu pungkhai amarom ngairaba tungda Minister masa Imphal da leiri laklaroi haiba khanghalakibani lakliba Maira Paibi amadi JFG gi mihus singna unanaba kaubiyu haijakhi adubu upai leitabadagi Home Minister Konthauzam Govindas unaba fangdana miyam adu mai hauduna sauduna thorakhi hiramasiga mari lainana JFG gi convener Jitendra Ningomba na phongdokhibada Home Minister Govindas unagani khanduna miyam ga loinana lakhibani adubu unaba fangdaba simak peningai oide masana assembly da pikhiba warol adugi matung inna unanaba hotnabani amaromda assembly da census ki matangda chief minister amadi home minister ani gi marakta pinakhiba pakhum adu miyamda chamamnaba pokhali masina maram oiraga census seithoknabagi matangda lengak paidiba MLA minister singi manungda thausadaba wakhalon manadaba mami tai haina mahakna phongdokhi Maruina hujuk lainga paibiriba makhoi BJP ki government haibtare hairiba government sigi home minister obiriba na PBD ga version duga daibiriba honorable chief minister PB ga version nse ani sida ikoi confusion pa haibtare aduna Manipur da leriba miyam singina hangnesi karam gi version do logu do no haibu wanguni aduna ikoi do kan luchale masigi leriba pimsi ikoi da hena confused thong na ba hena sarang na ba thon na ba gi wafam mama obire masik ama masimak adum na lobby giba haibi giba matung lena amdang khandabi wai bodu ne duna hojiksi ekoi gi di laiba tang amadigi makoi gi yungkok ti basi haurani haibu pot ama lebina yungkok 3 ding gi mamang da mitop khandok pi haibu pot se akoi ngasi muksu hong leitri adu leiriba mitop khandok haiba sida maru oina NRC natri harga manaba makal gi any kind of
इक्विवेलेंट होइबा मेकानिज्म अमा पुथोकबियो हाइबनी मसिगी पुथोंगना फोनबो मतमदा ख्वाइदगी अरोबा नुआइबा तंजा अमदी हुजिक लेरिबा असेंबली सेशन फमिंग तंजा सिदा लेबिरिबा ऑल लेजिस्लेटिव असेंबली व्हाट ruling and the opposition kangusingna akhoi manipuri singi tungi khanna nabagida kana nabagida mukta manipuri singi abani any ethnic line tongan ba am khagde manipur sing lebide ba manipur ki ethnic mayam sing pulsen ba manipur singi tungi lai ba lem na nabagida mukte amat ngara ba warep low tanza se handaki tanza snu ogani duna warep low you hai ba posi akhoi ngasi su akhoi gi miyam gi tongda hajari appeal tawjari amadi kanogi medagi thongdu su lebide ba ngarang ahingi akanba nonglai nusituna maram oiraga manipur gi mafam kaya da yum yauna mahai marong kaya amanga ta thohankhre ngarang gi nonglai nusituna Imphal West ki kwa kaithal konjeng lai kai da leiba regular school maya da hauba u amadi electric post kaya turaktuna lambi chathok sasinda apanba ohelle haidi school amadi khuda ki oiba ana ayeki chathok sasinda khudong cha da ba kaya mayok nare maram asina athubada mari rainaba singna mideng changbina ba lekai adugi mioi singna mami tv da phongdorakhi amaromda chief minister yumnam khenjamna social media da thadorakpa warol amagi matung inna status sida numit kharani asida lenyauna akanba nonglai nungsi sitpana maram oiraga mari leinaba lenga ki official singna khudaktagi high alert da leiduna checking thorang lokhatna ba khanghalakhi baga loinana nonglai nungsit asina Sokhalaba yum singidamak relief amadi response team na relief materials sing mateng pangna basu khangalakhi baga loinana miyam gidamak lengak asina matam pumbada asoi engam thoktana ba lokhat pham thokpa thabak sing lokhat kani haina phongdorakli Prime Minister Narendra Modi nangarang Assam ge Silchar town da lupa kor lising kulhumdoi changa yang khairom gi project singi maikhum hangdoktuna miyam da khusin nakre Prime Minister na Kasar district ki Silchar amasung Meghalaya gi Silong ani gi marakta lupa kor lising kulhumdoi changa yang khai changa da ba access control expressway ama semgat na ba puja pangthok pada saruk yakhi Masigi expressway asi awang nongpok lamdam da ahan bo oigadawri bani thoram adu da wangang laduna Modi na haiki lane 4 gi kilometer chamaga humfu taruk sangba lamsang asi greenfield high speed corridor ama oiragani masina Assam gi yamna maru oiriba city Guwahati amasung Silchar gi marak ki arapa asi kilometer chani humfutara rom tensil lagani loinana pung nipan dagi manga rom hanthagani National Highway number 306 da elevated corridor ama semgatnabagi bumi puja dasu Prime Minister na saruk yakhe panba yabadi mathang thada Assam Legislative Assembly gi election pangthokna ba sem sari bani Iran gi ayaba fanglaba matungda India gi LPG puba jahas ani Sivasil amasung Nanda Devi lana Sokhalab Coast ki Hormuz dagi tekta kaidana lanthorakre makhatana thau amasung LPG puba jahas kharasu lanthorakna bagi damak sem sakhre haidi India government ki source amagi matung inna LPG metric ton lising nimfuga taruk puba ngamba Sivalik amasung Nanda Devi hairiba LPG vessel asi Indian Navy escort tawduna safagadaba mafam tamna lanthorakre jahas ani asi numit nini gi manungda Mumbai natraga Kandala thunglagani hairi US amasung Israel na Iran da landakhraba matungda
Persian Gulf lamdamdagi thau puthoknabagi amata ngairaba isingi lambi asi Iran thingjinkibaga loinana thau amadi LPG gas puba jahaz amata Hormuz asi lanthokpa ngamdana lakhibani adubu Iran ga afaba mari lainariba China gi thau puba jahaz kharadi lan gi achauba chaitheng nangliba isingi lambi asida chathok chasin tawrakhibani India gi oinasu Iran government ka wari sanaraba matung Leibag asigi thau amadi gas puba jahaz khara lan bayabagi ayaba phangkhibani masigi matung ahanba oina LPG tanker jahaz ani asi asoyangam yaudana lanthorakpa ngamkhibani hairi US amadi South Korea na Chahigi oiba lan gi sajel ama ngarang chatharingaida North Korea na makhoi gi tawba ngamba sakti uthokpa oina nongpok thangba samudrada matik mayai leiraba ballistic missile tararom kapkhre hairi thodog asiga mari leinana South Korea gi Joint Chief of Staff na phongdokhibagi matung inna ballistic missile adu North Korea gi konung Pyongyang manaktagi kapthorakhibani hairi khudaki oinadi missile sing du kyam thapna paikhibano haibagi matangda wafam amata phongdoktri adubu Japan gi Defense Ministry na North Korea gi missile sing du Japan gi exclusive economic zone gi mapada takhi haina phongdokhi South Korea na missile kapasina maram oiduna military na checksing tharang yamna kana amadi United States amasung Japan ga pau faunaduna makhata na missile kapthorakadra haibadu yengsinduna leiri haina South Korea gi Joint Chief of Staff na phongdokhi North Korea na ballistic missile kaya marum kaplibasi US amasung South Korea military na chahigi oiba drill ama samudrada pangthoklingai talaktani hairi Tabada yamna thamoi sokba thodok ama oina tha sigi chechet ahum yausang hauba numitki numidangda Leimaram High School da hangliba relief camp ta changjafam lauduna leirakhibi ningthauzam purnima chahi kun school asigi berenda da thauri yanduna leikhidre haibagi pau tabadagi ngasi like minded group LMG Manipur gi mihut kangbu ama relief camp achida chatuna leikhidrabi purnima gi apokpi Ningthauzam Subasini gi mafamda lupali sing taret mateng pangduna imung asigi awabada saruk yakre Paugi marak thana aten break ama lawminasi Ibe makigano Alda betamo Sige yamse next time tina checksin na laksilaga thamkhrabani ne Dadarang se juara habaga amta kidrabo Asumna mayamna machalgo ngapshan lugum masigi yumasibu asoyangan kokadabagi next time tina ngapseli next time ti juara habadi ngaptokna basembani German technology sina mana concrete ka tokna tina ba matamda kapamul amuk hena angle adli next TMT strength is in the quick Peki matunga hana pizari Manipur Police Control Room na thadorakpa cherol amagi matung inna National Highway 37 Imphal Jiribam lambida lamdamasi ki tangai fadana nongmada changdraba yadraba pochei pudana lakpa gari chani humfutara mathoi hairiba lambi asida apan mayaudana pusilakre makhatana pochei pusilakpada khudongthiba thoktana bagidamak chingnaningai oiba mafam singda security force na akanba checksing tharang lakhatki Manipur district pumna makta pamdaba thodok thoktana bagidamak ching amasung tamda punna checkpoint chamakatra manga hangduna achar awong sing check chathaki hairi
Security Force na ngarang Churachandpur District ki Henglep Police Station gi manung channa laiba thangjing maton gi nongpok thangbada laiba all nabil dagi khulai kya fagat pangam khre hairi police ki pawma gi matung inna fagalaba khulai sing adodi chawrakna kg humphumuk lumba explosive amaga loinana fit taret muk sangba rocket ama country made single barrel ama 7.62 mm empty case taret magazine mari mortar bomb ama amadi improvised mortar pumpi amani hairi Security Force na aina thingkraba laulholup Pripakpor gi active cadre ama Imphal East ki Wangkhai Andro Parking dagi fare hairi faraba mioi adudi thiam athoi maitai allies athauba chahi kungamari district asima ki iribu police station gi manung channa laiba chanam sandrok mayai laikai dagi ni amaromda Security Force na ngarang aina thingkraba laulholup RPF PLA gi nupi kedar ama Imphal East ki Lamlai Police Station gi manung channa laiba Sawombung Forest Gate manak dagi fare hairi mioi asi lubasi gi anoba kedar recruitment tawbada chenabani hairi faraba mioi adudi khangyambam kuman them ongbi Auna Devi Allies Ibeyaima chahi nimfuga humdoi Bisnupur District ki Kumbi Ising Tribe laikai dagi ni mangon dagi mobile phone ama faga le hairi Security Force na ngarang mioi ahum heroin powder ga konana Thobal District ki Lilong Bazar area dagi fare hairi faraba mioi ahum adodi MD Abdul Ghaffar Allies Toys chahi kungani thoi Kyamgai Takhok Makha MD Boycha chahi kungahumdoi Lilong Laihau Khong amadi KS Akim Allies Aki Anam chahi kungahumdoi Kyamgai Takhok Makha dagi ni makhoi dagi magazine amaga loinana 9 mm pistol ama 9 mm gi kapayariba maru taret heroin brown sugar gram chamriga marifutara mari mobile phone mari amadi chaka mari panba gari Hyundai Creta ama fagale hairi Aroibada maru eba pau amukhana pizari Koirenga airfield da semgatliba sing khudakta lepkadabani haiduna miyamna khongjing sangsinkhre Sensor Saithokpagi matangda JFD na Minister MLA singi mayumda chatuna makhoigi firep khanghanna khongjing haukhre ngarang ahingdagi silakhiba akanba nonglai nungsitna maram oiraga Manipur gi mafam kayada yum yauna mahai marong kaya amanga ta thokhankhre Prime Minister Modi na Assam gi Silchar Lupa Kor Lising Kunhumdoi Yankai Chonga Yankai gi project sing maikhum hangdokre amadi US amadi South Korea na lan gi sajal tawringai da North Korea na ballistic missile tara rong kapkhre hairi Hauziki oina MAMI TV na sandok jaba Manipuri pau loisinjare makha taba pau gi damak mideng ta duna laibiyo